Tara Suba Sedulgi Makada, Manipur Legislative Assembly Speaker Y. Khemchana, 7 Andro Assembly Constituency member T.A. Syamkumar disqualified Tokre. T.A. Syamkumar gi matangda Manipur Legislative Assembly Speaker Y. Khemchana, ngasi lauthokiba rai asi taramno oi adubu thengdi thengman khre haina T.A. Syamkumar gi mathakta disqualification thakiba Congress ki MLA ke Meghachandrana phongdokhre. Laibak sin matungna COVID-19 ge laichet sandorak liba sidagi ngakthokpa ngamnanaba miyamna yariba makai yumdagi mapan thokpidaba mi amaga marakta lafna laibinaba loinana khud sa sengna hamdokpada natana marks upinaba Manipur gi Governor Dr. Najma Heptullahna Manipur miyamda appeal tarakhi. Coronavirus ki laichet ka mari lainana laingakna lokhaliba lockdown gi section thorang asina hidak langthak ka mari lainaba miyoi singda State Police na aki khang pibi danaba Health Director K. Rajona Principal Secretary Health and Family Welfare da waka cherol pishinkre. Hauzik malem gi mafam punamakta pandemic oina sandorakliba coronavirus dagi ngakthoknanaba state government na kanna hotnariba asidagi kharadang oirebasu mateng oinanaba haiduna Manipur government ki Department of Education is ki makhada leiba oja singna nongmagi salary Chief Minister COVID-19 Relief Fund da donate tawragani hairi. COVID-19 gi laichet ngakthoknanabagi damak miyambu ngak seliba Manipur Police Personnel singda Khongjom Bazar da leiba Sapam Pharmacy na laina asidagi ngakthoknanaba potlam sing kusinakre. Thoubal Police District Commando gi Officer in Charge Oriba N Sadanandagi meeting makhada Thoubal gi UBI Bank mamangda sathok chasin tawba miyoi singda thiba humba gi thabak chathabada nongmai amadi mayai kaba drug sing phagatpa ngamkhre. Minister Letpau Hawkip na Sandel District ki Khengzoi amadi Sapikarong Subdivision PDS item sing yenthoklunnaba flag off tawkhre. BJP Manipur Pradesh ke Vice President Jotin Waikhom na ngasi Thangmaiban Kendra gi manung chana leiba nongmagi suduna chariba Scheduled Tribes sinmisingda sananaba potlam sing yenthokre. Malem gi luchingba singi marakta ahanba oina England gi Prime Minister Boris Johnson corona laina positive oire hairi. Johnson masamakna Twitter gi khuthangda tweet torokpa video footage amada mahak masa positive oire haiba asi yazakre hairi. United States of America gi puari da hanba oina Donald Trump na hauzik oriba coronavirus asibu thengnanaba amadi ngakthoknanaba US dollar billion 2.2 kaithoknanaba ayaba pikre.